Nasinumida Waram Fonkiba Tuan Manipuri Sipong the Gimasum Tokiba Tadwa Toxing the Gimaroi be Ipauxing Miam the Tamzari Hanbata, Kanglay Paki Maira de Giloxaraga, Sub Minister Lusing Statehood de Toron Pangtokri, Sakot Torangi Tausil the politics to be going to visit Pilangana Tungi Mirol Kanana Bohona Bani CMPN. Ngasi ahan ba Manipur Rifles parade ground of Manipur lengana sinduna Manipur bi India gi taragama palak shuba state ama oina kumza English nga mag samapan go humdra kan thoigi January kun ga mathoi da lokshin ki numida do bo Statehood Day 2025 ki thoram Chief Minister N Berena lusingduna pangdokre thawra maduga madi leinana Chief Minister na phongdo khibada sakot thawrangi thawsul politics tawbigano aso engam sumthokliba BJP lengak tungi mirol kanana bo khona bani haiba wapam phongdoki Ngasigi Thawra Madu Manipur Police ki Mass Pass Contingent Kulomna Saruyaki. Lenga Nasinduna Pangtuki Statehood Thawra Maduda, Minister Govidas, Minister Sushindro, Health Minister Sapam Ranjan, Minister Haikam Dingo, Minister T.S. Basanta, MLA T.S. Yam Kumar Madi, MLA T.S. Arun Kumar Singba Saruyaki. Thawra Madu Minister Namakata na Fongtoki Badi, BJP Lenga Lamda Masita Paikatiba Amadi, Paikaliva Sako Thawrangi Tabak Singi Matangda, Wapam Kya Sugaina Thamki, Tabak Singaduri, Nambul River Rejuvenation Project ki Lupa Crore Marfu Sang na Semgat Kadava Imphal River Project Lupa Crore Sahum Sangna Semgat Kadariba Greater Imphal Amadi Imphal Manung Concrete Road Hill District Head Quarters in the Lupa Crore Samaga Humdraga Mapancang na Semgat Kadava Concrete Road Loina Lupa Crore Samasang na Senapati Urkhul Tamenglong Amadi Sandel Districta MRI this scan facility level hospital Saragan have wapam pongtoki. Se minister na makata na hai laibaki sakot thawrangi thawsil da politics tawbigano wakat pa matam da lengak tu oina wakat piu madugi on taina bada thabak thorom pai di ba madi lena ba mapalam gi agencies da oi mioi kharana sirol thajinduna wakat pa yorakpana miyam gi thabak thorom pai khalak pa matam da apan ek pi rakhi ngasi gi mirol na tungi mirol kanana ba BJP lengang na asway angam sumthokna bohona rakpani hani su phongdoki ngasi pangthoki be Statehood Thawra Maduda matam sangna miyam gi seva tawduna lakliba saknairaba theater director Ratan Thiamda Chief Minister N Berena Lifetime Achievement Award kusinaki laikhidraba more gi SDPO Singtham Anand gi maphamda ikai khumna butuna maki imungda Chief Minister Manipur Commendation Award CM Berena kusinaki Loina Sandela Masum Kangpokpi District SPM Masum Handak Assamda training tawruba police personnel singi daito kudimak lawriba Assamgi DGP Gyanendra Pratap Singagi maphamda ikai khumnabu utuna thagat wahi phongdoki loina Know Your Manipur haibu lairik amasu phongki amaromdana Khuraizam athaubana kokomigi coordinator oina thaupu bawkhre CSO amadi politician singi marakta tawksinaba mayamna khutlingbadigi miyam kham thengna wari bani Somrendro Manipur gi praja singa sining tamlaba Bharat ki ningtamdriba praja oiduna lairi haina kokomi gi hanagi coordinator Thoksam Somendro na phongdokhre wapam singa si lamphel de leiba coordinating committee on Manipur integrity kokomi office ta kumza English singa niga kunga manga kunga taruki nauna thaupu gadaba mute singi ming laukphoki bagaloidana hana kokomi gi coordinator oiramba Thoksam Somrendro gi matam loiraduna International Peace and Social Advancement IPSA gi working president oiriba Khuraizam athauna nauna kokomi gi coordinator oina wasak lobagi thoramga madi lenana phongdokhibani lamphel de leiba kokomi gi mayai loisangna pangthokpa ari anau sinnabigi thoramadura tuan malup singi apunba committee am oiriba kokomi gi sahi English singa niga kunga manga kunga taruki ming laukphoki bagaloidana nauna thaupu Puragadaba Singdi, Coordinator Khuraizam Athauba, Assistant Coordinator Finance Oina Yungkhaibam Sujikumar Kuman, Assistant Coordinator Publicity Oina Khuraizam Zayanta, Assistant Coordinator Organization Oina Yankokpam Diren, General Administration Oina Phizam Syamsana Masum, Executive Member Oina Sanjit Soraisam, Laisram Romesh, KSH Romesh, Warepam Sekenamadi, Mayangbam Dananzoini. Thawramaduga mari leinana Thoksam Somendrona makhatan hai party degi khunai ni hena luna khanba asengba asum khunai si kanma ngamba oikhiba leader ama mathau tari tawksinaba political leaders singa madi tawksinaba revolutionary singna pullaga semlabadi society edu laikha tana manghali aikhoi gi khunai si mangkhibi yabagi mongda lairi aikhoi punna kannana bo hona minasi
lamdam asibu kangani haina thokpirakliba CSO khudimangna CSO haibasi karino haiba munna khangma mathok tai lenga aranba wafam ama hairakpa matamda CSO singna madubu sumthoknaba honagadabani CSO amadi politicians singi marakta tawsinaba mayamna khutlingbadagi miyam kham thengna waribani leiba kangani haina tholakliba isin inaw kayana isa hana semdokminasi fattaba satnabi singda aphaba oina thangjinma tawrakli sei kya mipal tangduna lerakpu khunai amani haiba kawkhre amaramda aikhoigi pikhraba mitai haiba furup asina malemgi phambak thangali adubu baratnadi khangwidi ningtamba phangdringaida praja kya ma proxy war themduna hatkre awaba kya mayunari MLA sing loilam lenga ki makhada leibana center wa amata haiba ngamdi center yaugdragadi hingba ngamloidabagi maramda leire haikibaga loinana kokomigi coordinator oina thawpuramba matamda miyamna tawhoningba miyamna hainingba kaya haikidaba yawi maramdi kokomigi satna kanglonda haiba yaba yadaba leiri miyamgi lusingba ama oiruba wahi ama hairubada leiba kaigedra kairoidra haibigi singnaba leitaba nati haina sapungdoki nakala maramda kokomigi coordinator khuraizam athawban hai Laibaki thauram singda saruk yarakpa oina nauna thaudang lomina gadoriba singa thabak khudimakta tathokta sin tawminaduna lamdam asiga asumba mayolomda purakpa ngamnaba puna hotnaminagani kokomi lingkhalakpadagi hauna kokomigi thaumi ama oina matam sangna miyamgi thabak thoram kyara saruk yaduna lakpada ngasidi miyamna pamna khanbiraktuna kokomigi coordinator oina hapirakpa laibak phabani haikena su pausta makhatari Amaromdana Manipur state asi lenga na salaibani kanagomba organization amana salaibana te minister Manipur gi masagi mayek oiriba Manipuri maitei mayek tambaga mari leinana Hill Tribal Council na phongdokiba wafam chief minister nongthoma berena yaningdaba phongdokre ngasi ahanba Manipur Rifles Parade ground na pangthokiba yangkhai go humdoi raksuba Manipur Statehood day gi thoram amatung paumising na hangbo hangi pakhum piraduna CM na haikibada Manipur state asi lenga na salaibani kanagomba organization amana salaibana thi Manipur organization kya leiri hairaduna Hill Tribal amadi atai kya lenga na thoksa ningai oidi lenga na sakhanglaba organization singa dubudi lenga na lumna laweki state asi lenga na salaibani kanagomba lanai khrana salaibana ti haina phongdoki Panmayavadi Hill Tribal Council na handakta Manipur lenga ki Education Department na thokiba order amana Tenopal district ki manungsanba More town da academic section 2025-26 tagi hauraga Manipuri maitei mayek subject lawada thamkibani subject asigi mahutta Hindi English Mizo Thadau Mar Zau Maring Anal by Paiti natragana gangte yauna modern Indian language longnaba khankibani Indo Myanmar ngamkhaida Myanmar romdagi sanglakhiba singi matangna phongdokladuna mari leinaba singna mitop sanglakpa sing biometric lawbigi thabak ningthijana sathari haina phongdokhe haina su pausida makhatana phongdorakli Amaromdana center amadi Manipur lengana matam sana irang loisinana ba honadaba si lebak thibani Bijoy Koizam Haukiba sai English singaniga kungo humdagi me humdagi Manipur thokliba tha kunga mathu helaklaba irang asi Bharat lenga amadi Manipur lenga anina thinthaba tawduna Wakai purakna bohona view hai Manipur ex MLA welfare association na taksilakti ngasi Manipur ex MLA welfare association na thadorakpa sirolamagi matung inati haukiba January 19 da association sigi general body mipma pangthoktuna furup anigi lana sigi matangna khana nainaki association sigi general secretary Bijoy Koizamna khuyek piduna thadorakpa siol asina hai furup amadi dharma singtam khaidana Manipur gi mahoksagi punsida hanjilangnaba thaudang lawba haibisi ekhoi punamaki Thaudang oirakli irang asi lusinduna Manipur ingtapa puraknaba thabak tawrasi haina association asina appeal torakli center amadi Manipur lengangna matam sana irang asi lusindana ba hona da bhaibisi lebak thibani haina Manipur Legislative Assembly gi hanagi members singa penapa phawi maramaduna center amadi Manipur lengakna thinthadana irang asi matam saringaida lusin hauna ba puning singsilakli amaromdana English singaniga kunga mari Thabal District Hospital de accident khakta case lising amago humfulaki DC hauki besai English singaniga kunga mari da District Hospital Thabal de accident khakta case lising amago humfulaki masi yamna mipai ningai ni haina DC Thabal athopam Subhas na phungdokre National Road Safety Month mari lenin District Administration miyang makhada Zonal Education Office Thabal amadi District Transport Office Thabal anin sinduna district levels quiz competition amangasi Sawyai Higher Secondary School Thabal gi auditorium hall da pangthokiba thoramda wafamasi DC na phungthokibani
district asidagi khangalaba school mari gi mahiroisingna saruk yaduna pangthukiba quiz competition haudokpagi thoramna deputy commissioner Thawal Hantem Subhas ZEO Thawal Arambam Anil Kumar district transport officer Thawal Hemochandra Irengbam amadi Sawyai Higher Secondary School gi principal M Monindro na saruk yaki quiz competition haudokpagi thoramna DC Thawal A Subhas na phongdokibada India Pumura Thama Subna Sanagadaba National Road Safety Manasi Thawal District Oinisu Janawari Amadigi Hauduna Janawari Kuntra Pabusatagani Haukibasai English Singaniga Kungamari the District Hospital Thawalda accident Kaktra case Lissingamagum Fulaki Masiyam mi pining aini Maroni Sai Sudri Angang Singna Masaga Sanadava Gari Sing Tawbagi Satnavesi Mama Oidiba Singna section Minasi Lona accident Hantana Bohona Minasainasu Fongdoki Amaramdana football masana si Manipur miyamgi ilu tong yaudun lairaba masana mani brigadier Manipur na international sigi oin sport younglen saru oin lady football masana si Manipur miyamgi ilu tong yaudun lairaba masana mani haina 9 sector Assam Rifles ki commander brigadier Ananya Bodal BSM na phongdokri Wapam asi ngasi Statehood Day gi mari lainana mari suba Assam Rifles amade National Sport University ni singnu Kumalampak pangthukiba Sainik FC amadi NUSU gi football exigibles haudokpaga mari lainana wangang laduna magna phongdokibani tharamaduna mahut amadi MOBC gi director NG Bogendro SFC gi advisor Salam Santos National Sport University gi Dean Students Welfare gi Syam Sundar Nadamadi Mari Suba AR gi Commander Colonel Sandip Misrana akanaba mithung oina saryaki Brigadier Ananya Boral BSM na makhata na phongdokibadi football masana si Manipur miyam gi ilu tong ni yaudun lairaba masana mani Manipur na makhal kaya gi masana singna medal kaya larok na Manipur kakta gi natana India gi oina su malem da mixed purak pangamli AR lamdamasigi insurgent ngakpanatana sanaroi singbu pukning thokali haukiba kumja English singaniga kunga marigi December thada hockey tournament amadi lamdamasigi historicals oiraba polo tournament su pangthoktuna lakhian su pauks ta palakli amaromdana English singaniga taraga mapanda water resources department na laukiba recruitment process ki result examination lauthok pidravadi akan makhongjang sangsilagani Water Resources Department kumza English singaniga taraga mapana loba recruitment process ki writing test mai paklaba singna thabak haidopinaba lenga ki puning singsilakli Water Resources Department ki written pass tawraba candidate association ki thomi sinanga si Manipur Press Club ki thangjingol pangtokpa pawgi miphamamada MD Asmal Khan kauba candidate amana pawmising da phongdokibada saliba Janawari tha sigi manungda recruitment asigi result haidoktrabadi makal makha kya gi akan makhongjang sangsilagani kumza English singani ga taraga mapana department asina surveyor driver sweeper peon sakidar yaun atai post singi weba apunba post humfugani thoi koki hairiba post humfugani thoi sigi writing test loikraba su makhata ba kari su tawdana ngasi phawa haidoktuna laidi loinana mamangi matamda su pawgi mi pham pangthoktuna lenga ki mari leinaba singda khan khiwa lekhre aduba kari su khandana ngasi phawa namsinduna lenga na lakli candidate singi maraktagi sahi bar yawba oibi yorak pamaramna saliba tha sigi manungda haidopinaba lenga amadi mari leinaba singi pungning singsinki amaramdana Tangkhul katamnaw longi general conference ta chief minister sarugyakre amaramdana Kamjong district ki rehabilitation tang si pangthok ki Tangkhul aje katamnaw long sinba kuntragum direct suba general conference minister N Berena saruk yaduna haudokre thauramadu minister Gobidas Konthawjam L Susindro TS Bisor jaun atai MLA singsu saruk yaki thauramdu chief minister na chief case ki warol piraduna phongdokibadi lamdam masida khunda minariba ekoi khudi mangna iramdam masibu sapmana nungsiba ngamlabadi ekoi masel gi marak nungsinadaba madi yengthinaba khak leiroi Hauzik Kanglup ani gimakta thokli birang si wakal phawdokna bawat padagini amaga wa phawdokna rabadi sungsoi soiduna lamdam masida santi purakpa ngamgani haikena su paus ta makhata na phongdorakli makasa tharakpoina kangla pawdigi topa pawkhran koki sing changlaktanaba IM na directive pikhre Manipur gi ngamkhai paring Kamjong amasum Tengnopal district lo kaina Myanmar de koki gi miyoi kya maroina KNAB gi miyoi sing changlakpa thingnaba NSN IM na koki sing directive pi duna khankhre Directive asin haribadi hakibasai English singani ka kunga marita joint meeting pangthokibadura Naga region da Kuki Tribe Union ga Eastern Kuki Sip Association ga khul sing asida lairiba miyoi sing census tawnaba khan balekre
IM na piriba directive asi thugaiba kuki group singi mathakta action lougani haina thajaba yaba paw man haidi amaromdana bomb thamnamle ngranu midang singjumai PS na konba kwakaitel makha thoksom laikai da leiba doctor Laisram Sasindra gi yumda sakangdaba singna bomb ama thamjilamle hadi police ta ki phangba paw am ki matungin ngranu midang pung 3 minute 10 tabada doctor Sasindra gi yungi sangphamda kunthraga taruk high explosive hand grenade ama bag ama da haplaga thamnamani bomb thamnambagi pawdu hek phangbaga singjamai police station ki team ama mafam adu sangsinduna bomb adu lauktholaga pukhre haidi bomb adu kanana kari maram gi damak thamnamli bano haiba sapsana khangmangamdri amaromdana kunthraga nipan suba national games da Manipur gi sanaroi sahumga taraga manga henbana saruk yaragani minister Govindas youth affairs and sport minister Govindas konthaujamna laukthokre थासुगी कुनगनी पानी की उत्तराखंड पांगथोकदोरिबा कुंथ्रागनी पांसुबा नेशनल गेम्स ता मणिपुर की सनरोई सहुंग तरागा मंगा हेनबना सरुक यारगनी पाउमी सिंगदा वाफम असि फोंदोकलोदुना गोविंदास ना मखातन हाय सनरोई सिंग असिना मसना कुनगो हुमदोई रोमदा संगदमनागनी पांगथोकदोरिबा नेशनल गेम्स असिदा मणिपुर न सोइदना माइ पाकपा ngangmani हाइबिगी असेट पथाजबा मथमली नेशनल गेम्स असिदा सरुक यागदबा सनरोई सिंगी ट्रैवलिंग अलाउंस की सनपम कुदिमक मणिपुर लेंगाना पुथोकनी येना बलाइरिबे एसोसिएशन सिंगी ओइनदी सेनफम असि सनरोई सिंगी मसा मसा की अकाउंट डायरेक्ट बेनिफिट ट्रांसफर की खुथांगदा हापलगनि हनसु मिनिस्टर गोविदास कोनथौजुमना मखाताना फोंदोखि पनमयाबदि हिरम सिग मरि लेन स्पोर्ट एसोसिएशन कुनगो हुमदोइ गि म्यूट सिंगोएबा मिफम अमा मिनिस्टर गोविदास कोनथौजुमना कौखिबनि अदुमैनमक शूटिंग टेनिस वेटलिफ्टिंग लॉन बॉल अमदि गोल्फ की एसोसिएशन सिंगी म्यूट सिंगनदी मिफम अदुर सरुक याखिदि मिफम अदुर सनरोई अमदि एसोसिएशन सिंगना थेंगनरिबु खुदोंसादब सिंगी मतांगदा कुमना खनखिबगा लोइनना नेशनल गेम्स असिदा मेडल मसिंग यामना पुरकप ngamnaba laingangna pangbiyaba mating kudimak pangani henasu laingaki mekedigi thajaba pikhre henasu pawsida makhatari do tentang nasumna mayamna thamjaramge haujikoinadi mayam pawsi matang ase lusinjarage masum mayam puna anauba update ngamina sena channel sigi mekedigi myang infamda makhatana thamjari mayam puna anauba update ngamina si